โลนาทิงครบลาลฮาวโลปริปากโปรเกตระมังอาชูบะ Progressive เดกามันลีไลนาปาร์ตี้อสิกิ Chairman ลงจัมปาลีบาเอ็มนามียามดาวฟมขรัดทำลักลี Chairman ลงจัมปาลีบาเอ็มนาคุเดียปีดุนาทาดอรักปาชิรอลอมันไฮมณีปุรดทอกลีบาวาทอกลานทอกสิงอสินามารมออยรกะอาวาอานาอมดีมิซีมินานังลีบาอิมุงสิงกีอาวาบดาปาร์ตี้อสินาสรุกยารีลำดัมอสิเจ้าขัดนบะเลงักลอนกะมรีเลนบะจัดนบปทับอมตะมาซีพาวบาอินเดียนามณีปุรดาSinaba Laitri, Lamdam Asi Sports Amasung Culture Gi Powerhouse ni Haina Harau Halaga, Chaukat Taurang Political Amadi Economic Power Amata, Lamdam Asida Sinadana Lady, Indiana Manipuri Singi Maraktagi, Mahai Machine Haiba, Nati Jagoi Isai Amadi, Sana Konabada, Hai Singlaba Sing Asi, Indian Nigerian Gi Organizer Amasung Absorber Oihanaba, Taurang Tauri, India Pumba Asi Indian Constitution Gi Makada Lairabasu, Manipur Dadi Yamna Michang Mikai Naiba Mawong Amada Thamli Mitop refugees singbuna scheduled tribe list ta chalhallaga thamba ngami aduga yelho furup sing tanthokpa ngamnabagi damak mitop refugees sing aduda jingjau jingsang kaya sina thokli miram dagi changsil lakliba refugees sing asina maitai furup asi hinghalliba puwari gi haurakfam oiriba thangjing kaubru jingsang da karem kathainari mafam sing asida makhoina ikaiba machet amata khangdana kanglon kaina khunda silakli Makoi asi lamdam asigi puwari kidnap tauba kangbuni lamdam asigi chada marifutaragi lamda phutlai paiba refugee sing asina lenga kani haina phongna landarakpa ngamliba asigi maram kupna naina hobagi tangai phadaba lei hairi matam amada manipur gi miyamna leibak maming ani leiba India Bharat ki wakhalon pandam ideas karino haiba kupna khangkhide India amasung British aniga Manipur ga samnarakhiba matamdagi tapna mapung oina tampaki miyam maraktagi kangbu ani mayol chongba haurakhi angam athau lairik haiba kangbu amana matam adugi ideas of Bharat ki nat amadi lining lol gi wakhalonda lupsingkhi lairik hairaba kangbu amana ideas of India haibasi unity in diversity democracy and rule of law welfare state equality and justice ni haibasida thazakhi idea anisina Manipur oiba ngamlani haina mapuk ningda ithak hauki matamdugi mirolna maning tamba swadhin India Bharat ka samnarabadi maromdom lengak jaba ngamjaba swadhin Manipur ama oina leiba ngamlani haina thazakhi masigi onna tainabada Indiana Manipur bu district amagi thakta India manungda chahi sangna thamjilakli haujiksu masing yamba MLA singna popular government ama semjarage haiba phawba tabidri President's rule masing khwaidagi yamna thamjinba state singi manungda Manipur su ama oire Maitai Singh Sekmai Palel Sugnu Yangang Pokpi Kumbidagi hendok hanba yahandana phibam sokna thamli maihorol dagi hingminnarakliba yelho furup singa punna hingminnaba lengak minnaba chokhat minnaba haiba ideas of Manipur adu ideas of India Bharat na yosinkhre amaromda miyam maraktagi CSO sing punsinno hainari basi kupna nainaba changi Taseng badi ngamkhai kaihan bayaroi tokai balengak pi bayaroi haiba wafam asidi CSO singna chap manana hairi masimakna miyoi lising tholaktuna miyamgi ihauda saruk yaba ngamlebani iraipak thugai hanba yade khalabadi wa ngangbada mai hauraba punsillu haiba singduna nakhoi punsindrasu aikhoidi pandam phangdriba phawba jangsinle haina jangsinbiyu matang chadana punsillo haibasi miyamgi maru oiba issue Thaidok nabani masidi yeknabada khudong chaba piba oina thokani hainasu cherol asina palli haujiki oirakliba phibam asidage thaidok pa yadraba pandam amasung aroiba pandam ani thokna khaidoktuna miyamga punna tawminnagadaba tokhaina yawoloi khaktana tawjagadaba haina machak khaina framework of objectives and means yatmin naduna thaudang longminari phibam soklaba khunai ase kalhaunabagi mapung oina chinjakta mipal tangba hanthanaba senmitlon gi yumfam thongatnaba thabak kaya paikhatli hainasu cherol asina makhatari